Maira Paibi hogdokibagi ningsing thauram pangthoklagane hayeng numidang pung 7-9 fauba yumthong khuding amade Maira sangsingda Maira katpiyu nupi samas lamdam asigi nupa oibasing yu yauna mayai ka bachanjakta tawraktuna awaba phiba mama mayok narakpadagi kananaba pandamda mama oibising na makutta Maira paiduna hogdokiba Maira Paibigi ningsing thauram hayeng nupi samas na sinduna pangthoklagane ngasi Manipur Press Club ta paumisinga unaba amada All Manipur Women Social Reformation and Development Samas Nupi Samas ki President Thoksom Ramani na hai Maira Paibi hogdokibagi chahi ni fugahumdoi suba ningsing thauram asi thangmai banda leiba ima khuntoganbi sanglenda pangthokadabane hairiba thauram asiga mari leinana hayeng numidang pung 7-9 fauba lamdam asigi yumthong khuding amade Maira sangsingda Maira Paibi singna Maira katpinaba Nupi Samas ki maikaidagi appeal tawrokpaga loinana thauram asibu mapung phananaba lamdam asigi miyamna saruk yabiyu haina appeal tawkhe paumi singa unabaduda Ramani na makata na hai hayeng pangthokadoriba ningsing thauram asida lamdam asigi hojik oiriba tangdu leitadaba phibam ase mausagi punsirolda hanjinanabagi matangda miyamgi oiba warep lauminasi haina phongdokhe laibaki thakta sengna ukatuna irat thauni khre ngarang poinugi thanil numitta hayeng khongbal ufong yumpham da leiba laining thau sanamahi laisangda laibaki oina chengna ukatpagi thauram pangthokre